BJP na Leingak Semba Haibasi Masana tabani CM Pawasi ngasi nungthil phongkhiba kanglei paki maira pause dagi lokhatsabane Manipur gi oinasu Lok Sabha mikhal gi bot thigadaba nongma walingai dagi hauna Delhi da chatkhiba Chief Minister N Biren ngasi Imphal da thunglaragani haire Imphal gi damak Delhi thadoklamdai da paumi singa unaba mada CM na paumi sing da phongdokhibada NDA na sit masing yamna phangba oikhe masigi mathakta BJP khaktana sit chanigani fu phanglavanina single largest party oiravanina BJP na government Semba Haibasi Masana taba waphamni haina phongdokhe Sakhangdabasingna Fajilluba Meeoi Thadorakhre pawasi ngasi nungthil phongkhiba kanglei paki maira pause dagi lokhatsabane Sakhangdabasingna Fajilluba Mangsadam Sunil chahi yangkhai ga mathoi apokpa laikhidraba M Gopal kauba khabam ahallup maning laikai dagi Meeoi adu ngarang athengbada Thadorakhre haire Mahakpu Sakhangdabasing aduna kari maramgidamakta Fajillubanu haibadu haujik faubagi oina khangba ngamdre Chief Minister na Thagatpa Fongdorakli pawasi ngasi nungthil phongkhiba kanglei paki maira pause dagi lokhatsabane Taraga nipan suba Lok Sabha election da Inner Manipur Parliamentary Constituency amade Outer Manipur Parliamentary Constituency da INC gi mirep angomsa bimol akoizam amade Alfred Kangam S Atharna mai paglakpada Chief Minister N Biren na nungaiba amade Thagatpa Fongdorakli Chief Minister N Biren na social media da thagalakhiba post amada lamdam asigi miyamgi mandate fangduna mai paklabasing na lamdam asigi yelomi singi yaifa thaurangi thabaksing soidana paikhalakani haibagi thajaba lei Prime Minister Narendra Modi gi luching makhada makhata na lakadoriba BJP gi Leingak asida mikhalda mai paklabasing na punna chatmina duna leibak asigi amade state asigi chawkhat thaurangi thabaksing hena khongjel yangsin bangam lagani haina Fongdorakli PM Modi Resign Toukhre Amit Shah na Union Home Minister Oirabadi TDP na BJP da Sougatloidouri pawasi ngasi nungthil phongkhiba kanglei paki maira pause dagi lokhatsabane ngarang Lok Sabha mikhal gi fal lauthokhraba matung ngasi Prime Minister Narendra Modi na India gi President Draupadi Murmu ga unaduna mahaki resignation letter pisinkhre mahaki resignation adu President ayaba pibaga loinana mahaki Council of Ministers sing anoba Leingak ama laktriba phauba Makhata na Fampuna bakhangan ke Chairagasida India Leingaki Home Minister gi Fampuriba Amit Shah na Union Cabinet ki mihudoina loinana Union Home Minister oina adumak leiva tarvade Telugu Desam Party TDP na BJP da Sougatloi haina agency gi pawama na haire pawasina hai TDP na Amit Shah bu Union Cabinet gi lokthokpa pamle mahang na Union Home Minister oidraba matamda party asina BJP Sougatkani haire Lok Sabha mikhal gi fal lauthokhraba matungda haujik Leingak sembagi matangda charangnaba kaya ama thorokpa thengnari haire amaromda the wire gi pawgi matungin chaliba tha asigi nipan gi numidang pung nipan taba matamda Prime Minister Narendra Modi amugana India gi PM oina wasak loraba yana leire haire nakal amaromda haujik center da Leingak pairiba BJP na luchingba National Democratic Alliance NDA na amukasu hanna center Leingak paigani haina claim taure Nakal amaromda Congress na luchingba India block na so center da Leingak paigani haibagi thajaba chawna thamle loina na ngasi ayuk pung 12 kunthra taba matamda Union Cabinet ki mifam Prime Minister Narendra Modi na chair loduna pangthokre aduga India block ki oina so ngasi mifam pangthongna ba sem saba loikhre haire Tongan ba Maphamdagi Meeoi anigi Asiba Hakchang Fangba Ngamkhre pawasi ngasi nungthil phongkhiba kanglei paki maira pause dagi lokhatsabane Numit kharanigi mamangda thokiba ising ichawda nagana la marilda tasinkhibadagi thiba khangdana lerakhiba Meeoi adu ngasi ayuk Asiba Hakchang oina fangba ngamkhre Asiba Hakchang oina fangkhraba Meeoi adugi maming mayangam singlai kawe masagi chahi 38 lom sure kasom khulendagi haujikna mission land da leibane mahak veterinary department attendance oina thabak tawbane mahaki thawai yawdra Hakchang ngasi ayuk pung 3 lom taba matamda Khwairambal kaithel fauduna cheliva nambul turel gi mathakta saba thong nambon bigi jalida panduna leiramba miyamna thengnarakpadagi police ta pau piraba matung police na laukhalaga rims ki mirel sangda post mortem taunabagi damak thamkhre nakala marom da haukhiba nongmaijing numita so lamphel police station gi manung chanba Central Agricultural University CAU amade lamboi khongnangkhong mela ground ani gi tainaba mafam amada Meeoi amasu siduna leiramle haire Laikhidraba Meeoi adugi mamingna akoi jamna naw chahi 13 apokpa manaw bi kauwe iroi semba mayai lekai dagi ni haire mahak numit aduda lamphel da leiba mahaki farm dagi la amadi la foi heglugani haina chatkhibanei
ꯃꯍꯥꯛ ꯃꯇꯧ ꯀꯔꯝꯅ ꯁꯤꯔꯝꯂꯤꯕꯅꯣ ꯍꯥꯏꯕ ꯆꯞ ꯆꯥꯅ ꯈꯪꯕ ꯉꯝꯗ꯭ꯔꯦ